Manipur top channel gi maikai digi maru oi bi I pausing miam na thamjari hanma police phurubana jail da mi mang khibagi police ta police personnel ani da khut tharuba mi ani court na yathang pi duna jail yaw khibaga loina mi mang khibagi thawdok ta siena bani haiba ahum na court na police custody da remand pikri arambai tingol na kokibak Manipur ban manung jun mapanda nambol thongkha ta thokhiba thawdu amada senior police officer ama police personnel amada khut tharuba mi ani jail da thajinkhre thawdu oduga mari ledana phagalaba langpok makha laikai digi ngangom nganthoi apokpa daneshwar amasum nambol makha laikai digi asem amuzau Elias Jackson apokpa Binoy makhogi police custody gi matam loiraduna ngasi judicial magistrate first class Bisnupur gi court putoke thawdu odugi matang na prosecution gi maikai digi court ta thamki bu apamda pallibadi hawki bajun mapan Bisnupur district police ki team amna ban sokat pamiam tankhai na bona khemadi tanjadu additional SP Bisnupur district oina thawpuri ba MPS officer ama amasu atai personal amabu miam aduna phubudagi tamthina soki thawdo aduga mari raidana Nambol police na case ma FIR ama register tawbugo loidana PNS ki section 189 clause 5 191 clause 1 190 195 clause 1 223 clause 8 109 clause 1, 117 clause 2, 351 clause 2, 324 clause 3, 3 clause 5 ki makhara case lokatun thijin ba horakhibani loinana thawdu odu sienari ba miyoising phagana ba thabak la kholakhibani police ki khongthang adu ki manung sana jun taragani thuki numidang da ngangong nganthoi thawdu odu ga mari lainana police na phakhi makhatana thijin bada asim amuzau jun taraga humdagi ayukta police na photki hari kariguma miyoising adu bel thadokhiba tarabadi makhatana makhoi asiguma crime sing asida yokshilakpu yai amasum thawdu odu sienari ba atai ko accusing phana bu hona bada akai bu tholakpu yai maramasina makhoi bu judicial custody remand pi biduna makhatana thijin bada mapung phon bi waki Kona prosecution na thamki bu apam du taraba matung na makhoi bu jun kunthra phawba judicial custody remand pikhibani amaramda wangoi police station gi manung sanba Pobitek me lekai digi Sesam Abdul Kadir kauba miwema mangkhibaga mari leinana miye uhum mari leina ba court na jun kun ga mathoi phaw police custody remand pikre Sesam Abdul Kadir hawkhiba jun taragi numijungba matung digi Yumnam hudro makha lekai digi mangkhibaga mari leinana wangoi police station case ma lakhotuna thijin baw khibani thawdo aduga mari leinana police na satharak pa thijin humjin bagi khongthangda yumnam hudrom khunjai digi hudrom somokanta amasum yumnam hudrom makha lekai digi hudrom dipak amasum yumnam hudrom khunjai lekai digi thingujum ranjit kawami hum nomaijung numita thiam laisang khong digi photki Makhoi homak duty magistrate Imphal West ki kota putholaba matuna police custody remand piduna case asi hena kupthana thijinwe yahanbi yomadi case adura sienari ba tai miyoising phakat pangamna bo hotnari haki ayo na thamlak ti bo wapam adu taraba matuna kona miyo uhum adu jun kunga matui phawa police custody remand pi khiari amaromdana police na phubura tanker driver sokpadagi steering thadokri sengmai bottling plant da gas thadaram laba matungda mayum da halakpa tanker driver amabu yungobuni haiba police personnel anina makok thugairami gi mayokta thau tanker amasum LPG bullet driver sing asidagi khongjang sanction bakre thawdu odur soklaba driver adugi maming khumoksam herojit apokpa gopen kawi kaksin khunau seksa patagini thawdu odu numaizu numike ayuk pung 13 ga makhairom tawada Imphal Dimapur lambi gi loang samam thukibani driver herojina magna thawba LPG tanker MN03T 1092 adu shamai bottling brand gas thadaram laba matungda mayum tamna lahalaki magna hanagi minister gi luwang samamanakta road diversion yokshilakpada angobu masugi Scorpio ama road diversion adurigi makha pangna tharki magna maki lambi thiraga Scorpio car adurigi hengalaga tharki magna makha tana thauraga satlinga Scorpio aduna nakandagi hengalaglaga LPG tanker adu lambi thalaga thamki loinana half uniform set pa yungawbni haba police personnel ani Scorpio adurigi kumtharaga tanker adugi cabin da kakhlaki Makhoi ne herojit ta ahan bada yot ki liver na ma ki yet thangba makhuta kantarki madugi matung na ma pu makhoi na pairakpa service nongmai na namduna thamlaga nongmai aduna herojit ki kokta suraki madura herojit ki kok kaiki
इ तरक उबदगी यू ngaurba पुलिस पर्सनल अनि एदु मफम अदु थादोक सिंखी हिरोजित मकोक्ता मफम अहुम थोकना फोटपगा लोइना माक मखा तना लेयंगनि हिरोजित असि आसाम की तोवान तोवान मफम सिंगदगी सकमाई बोटलिंग प्राण फावबा मियाम की तंगाई फदना संगलिबे एलपीजी पुशिलपगी थबक तौरिबनि माकना ड्राइवर अम ओइना थबक तौदुना हिंगनबा लंबी थीरिबनि माकना ट्रैफिक रूल थुगाइरम लब नत्रगना क्राइम तौरम ताराबदे माकपु फाइन तौबा नत्रगना फाबा यादबरा गारिगिदमक माकपु असुक तमथिना फुरमलिबनो अंकी असिगुम्बा तमथीरब थौंग असि ड्राइवर की सिनफम पाइरिबा पुनमक चथबनी हाइना लवी थाउदो अदुद सियनरिबा पर्सनल सिंग पुंग निफुगा निपान के मनुंग थबक्तगी लौथोकपा लोइना लौखटपम तोकपा एक्शन मरि लेनब सिंग लौखटकदबनी थावोंग अदुबु यनिंगदब फोंगदोक्तुना ड्राइवर सिंग ngasi ahangba gari chatpada tanker amasum LPG bullet driver sing yaukidri makhoi demand asi phangdriba phawba khongjang handok loyari Bioverse Nit Biology tutorial dagi nungairaba pauzalam puduna laksari admission haujaragani yamna nungairiba pawmana Bioverse Nit Biology tutorial gi makedigi NIT 2025 ta biology da mark sanigo phuna tragna sigi mathak ta phangkiba satra singi oina meritorious student singi oina free sub amasum concession pizari affordable fees oiraba experienced faculty ni su takpigani aksahum go humpu gi manung sahum go humpu phangnaba target kaloina NIT focus preparation amasum concept based teaching aikoida khangdaba sungloi leitana bagi damakta hafta khudingi weekly test tawjagani limited ni hairibu khudong sabasing asi Bioverse NIT Biology tutorial dagi lobi hau loinana akupa marol gi damak haujumuk pau phawi lau akhoi gi telephone number di 9366473676 natragana akhoi gi address Kwakaital Thonaujum Laikai opposite to Asian Hospital la lakpidun akupa marol khangbi yagani amaromdana namthakta senjaba ma case ena phakri Manipur University the tuan ba posting the thabak happy gani haina miyoi kyadagi sen lakthok pa sen ba Manipur Police Constable ama ngarang Kangleipak Student Association case ena phagalaba matung rogi matung in action lokana ba Imphal Police Station IPS ta sinakri thabak obagi sasinab order amadi selection list thokpada natana namthaki appointment letter phawba piduna sen lakthok pa sen ai haiduna phagalaba miyoi du thawbal athopam khunawdagi Kongkham Pradeep Kumar Singha se kuntragatur apukpa Kongkham Mohindro kawi ai ngasinumidang khoya thong da leiba KSA gi office ta pawmi sing unabada KSA gi president Sukham Bidyandan hai phagalaba miweshigi geng khutpu osina Manipur University da suklai leitaba posting yauna tuan post kya launabigi sasinabu order thoktuna thabak phangdabana ha singi lang thakhi Manipur University gi administrative block ka thabak tawba Sasinaba Binoy amadi BC gi runner ni haiba Zenda Kauba ma ki drama plot sanaduna university gi authority the CLP saduna victim singda thajan ki mana makhat an haima sigi matung sayi sigi March taraga treta miyoi taraga humdogi selection list ama thoki adugo Sasinaba appointment letter speaki hairiba miyoi singa sidagi lupa lakh taret makai lawi haina masana phongdok sari makoina selection list na singba thokpada MU gi hangi register gi signature saraga tawri amasum selection list thokpa March taraga taret sidadi MU gi register oiraba miyoi adudi atopa university amada BC oina sakramani man hai naha kaya amana thabak phangdabigi kangau naribasigi khudong chaba lhoraga namthak tawduna sel lathokpa victim oihaliba amadi career manghaliba CKSA na taraina lokti thawdo osida sinariba miyoi sing makhatana thikatki loinana namthak tawbagi thawdo osidagi Manipur University gi authority amataga mari leinabagi likhundi leiti haina phongdokhi amaromdana Mitai Singh Legal Protection Pinaba Warep Tara Lokri Delhi Mitai Coordinating Committee na sinduna Delhi da pangtokhiba Mitai Singh Anisuba Rising Day amasu Mitai People's Convention Delhi 2025 na tuan Warep Tara Lokri Numaiji numita pangtokhiba Mitai Singh mipamaduda Mitai Singh social cultural polity economy amasum land right ki matangna wafam singkupna khanana nakhiari DMCC na press thadorak par chirolaman hai mifamaduna lauki warep singi manuna Manipur Assam Tripura Nagaland Meghalaya Bangladesh amasu Myanmar khundari mitai sing punna thabak tawminaduna amasum ngaklo pinaduna social cultural polity economy amasum land rights sing ngakna warep lokhi mitai sing na thaksi kaksi ngang satpa amasum yokhatna warep lokhi mitai sing na lai haraubagi nungyoba isiel khangna yokhatna warep lokhi Manipur, Tripura, Assam, Meghalaya na singbara khundari bamitay singi culture, setmilon political right amasum land right sing law na ngaklo piraga ngaksin bigi tangay tablay
त्रिपुरा मीतैसिंग अपुनब मीसिंगी चाद 0.5 असम चाद 0.4 अमसुम इंडिया पुंबद मीतैगी मसिंग असि चाद 0.6 खक्तम ओइरि मरम असिना मीतैसिंग असि शेड्यूल ट्राइब की कंगलुप थमदुना इंडिया की लीगल सिस्टम की मखार ngaklo piba mathok tai mifam aduna miteisingna yumbalon ngakna satnaba warep lokhi masi haujiki matamda ngakna satabi yadaba am oireki kumjai inglisingani ga kungo humdoi me humda thoki irang sidagi manipur mitei furup asigi hingbagi lambi da sound singnaba am oiri mitei sing kananabagi dama aikhoi gi marakta hu kamsiliba mitei gi mayokta amasum manipur gi mayokta thabak tawriba singda ngaklo piriba saudaba force asi masa khangdok mathak tari maram asina assam tripura meghalaya nagaland manipur amasum malemda leriba mitei sing asibu ngak sienna ba punale minana ba warap lokhi assam da leriba mitei sing political representation hegat hanana ba warap lokhi matam amada assam da mitei mla leramba do hojikti leraktre mara asida maduge phiba madu hanjin hanana ba thabak lokhotna ba warap lokhi mitei yumpham charitable trust ki makhara delhi da mitei yumpham ama lingna ba thabak lokhole mitei singna thama da ma na phangliba income adugi sada ama phuruk ngakna ba chakot thaurang da amasum atai community service ni sijina ba khaigat pa haina warep lokhiene su pawks to makatan phungdorakli amarom dana dna test ki laikhidraba miyoi marfu tere ke masakhangli nganthoy amasum lamnung themgi ngasi khanglagani ari lengana thamoi suru nuaiti imungi awabra saruk yari laikhidrabi ani ki imungi apamba matung ina mateng pangani sip secretary थास की तरागनी थुकी नुथुल लंदन की गेटविक एयरपोर्ट लमथुंगफम ओइरुनबगिदम गुजरात की अहमदाबाद लेबा सदर बालाभाई पटेल इंटरनेशनल एयरपोर्ट की पैसेंजर सनीगा कुंथ्रागनी थुबु पायलट अनि अमसुंग क्रू मेंबर तारान पुदुना पैखलकपा हुइद्रिङैदा नक्नना लेबा बीजे मेडिकल कॉलेज की हॉस्टल की बिल्डिंग द थोमजिन्दुना कायबद पैसेंजर अमकक नतना अतै पुनमकी थवाई मांखिबा थगदोक्ता लैखिदरबसिंगी मनुंगदगी मियोई मार्फु tere की मसक ममिंग DNA test की थाना खांगखरे मसक ममिंग खांगदोलबा मियोइसिंगी मनुंगदगी अपुनबा हक्सांग हुमफुग मरी मखोगी इमुंग मनुंगी मियोइसिंग सिनखरे हाइदि ngarang ayuk pung mapan ga makhai tarak phawr haksang singa si mkhoi gi imungi miyoi singna khusna khibani haina Ahmedabad ki civil hospital gi surgical department of phungdokre hiramasigi matangda ngarang ayuk pangthoko pawgi mifam hospital asigi surgery gi professor Dr. Rajnish Patel na phungdokibada laibak thiba thawdu hosta laikhidraba miyoi singi masak maming khangdona DNA test ki khutang akan bathabula kholi laikhidraba miyoi ayami gi haksang maina sakpadigi kathekhibana khudakta masak maming khangdok pungamdabana hi ado moinamuk laikhidraba miyoi singi naknaba imung manungi miyoi singdadi DNA sample sing lawraga laikhidraba singi masak maming khangdonaba leptana honarakli hawjuk phawbada miyoi marfugotre ki maming matha khangdok pangamli makhoi gi manungda Ahmedabad Khera Botar Nehasna Barus Aravali Badodara Junagarh Anand amasung Gandhinagar amasung Varangar gi miyoi sing yauri hari amaromda ngarang numidang laikhidrabi thawbal awang laikai digi kongbra lapam nganthui gi apokpa ke nandaki soga cm ga pokmina ba mayam ba telephone tawduna hangkhibada ngarang numidang phawbra ma ki haksang khaktana tana kangpokpi digi lamnun them singsan gi sumasa khangdok pangam khidri makhoi ani gi masak khangdok tuna haksang sing sinnarak pa ngai dun imung ani maki miyoi sing Ahmedabad lairi adubu laibak thiba thawdo dun laikhidraba aircraft adugi apunba crew member taraga ni thugi manungda cabin crew oiba nupi ani gi di identify tawbungam lairi aduma crew members singi masak loina khangdokpa loiraba matungda Air India gi makai digi su awaba punggo gi mifamna singba pangthoklaba matungda kona khusnara kadra haibagi thajabu su lairi hairaki loinana Manipur lenga ki chief secretary PK Singhana thokiba sirola madana thauna pharabi Manipur gi mamom manina Ahmedabad ki plane crash ta laikidabada ma ki makai digi su thamoi sona nungai te amasuma khoi ani gi thawai yaudraba haksang sing purakpada makhoi gi imungi miyoi singi apam gi matungina lainga ki makai digi mathau ta tengbang punamang pigini hana su phongdokre hari amaromdana Home Ministry amasung koki jau singi marakta yanakre mitai gi khul singa naknana leiba sugi kem taret lauthoklagani ngarang numidang pung mapan helakpara New Delhi gi national media sna tawrakhi report amada ngarang Ministry of Home Affairs ki official singa koki jau insurgent group singi mute singa
ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯗ ꯂꯩꯕꯅꯤ ꯍꯥꯏꯕ ꯁꯨꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ 14ꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯇꯩꯒꯤ ꯈꯨꯜꯁꯤꯡꯒ ꯅꯛꯅꯅ ꯂꯩꯕ ꯀꯦꯝꯞ 8 ꯂꯧꯊꯣꯛꯄꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯁꯨꯒꯤ ꯀꯦꯝꯞ 8 ꯑꯁꯤ ꯃꯤꯇꯩ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯕ ꯆꯤꯡꯈꯣꯡꯁꯤꯡ ꯑꯃꯁꯨꯡ ꯆꯤꯡꯊꯛꯇ ꯅꯛꯅ ꯂꯩꯕꯅꯤ ꯍꯥꯏꯗꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯐꯝ ꯑꯁꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯍꯟꯕꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯅ ꯈꯟꯅꯈꯤꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯊꯝꯂꯛꯂꯤꯕ ꯀꯨꯀꯤꯖꯧꯒꯤ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯃꯇꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯍꯟꯕꯒꯤ ꯃꯇꯥꯡꯗꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯅꯕ ꯋꯥꯔꯦꯞ ꯑꯃꯠꯇ ꯂꯧꯈꯤꯗꯦ ꯍꯥꯏꯗꯤ ꯁꯨꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯁꯥꯡꯗꯣꯛꯍꯟꯗꯕ ꯍꯥꯏꯕꯁꯤ ꯂꯩꯔꯤꯕ ꯌꯥꯅꯕꯁꯤꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯀꯟꯗꯤꯁꯟꯁꯤꯡꯅ ꯌꯨꯝꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯨꯒꯤ ꯌꯥꯅꯕꯗ ꯁꯔꯨꯛ ꯌꯥꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯤ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯤꯗ꯭ꯔꯣ ꯇꯧꯈꯤꯕꯅꯤ ꯑꯗꯨꯝꯑꯣꯏꯅꯃꯛ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤꯖꯧꯒꯤ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯊꯥ ꯑꯁꯤꯒꯤ 8ꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯑꯅꯤꯁꯨꯕ ꯔꯥꯎꯟꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯅ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯌꯧꯁꯤꯜꯂꯛꯇꯨꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 10 ꯁꯨꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯑꯉꯟꯕ ꯐꯥꯎꯕꯗ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯊꯧꯕꯥꯜꯗꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯗꯨꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯄꯨꯟꯕ ꯀꯦꯁ 10 ꯁꯨꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯒꯚꯔꯅꯔ ꯖꯌꯀꯨꯃꯥꯔ ꯕꯂꯥꯅ ꯃꯤꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯅꯤꯌꯔ ꯃꯦꯗꯤꯀꯦꯜꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯌꯥꯎꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯅꯔꯛꯂꯤ ꯍꯥꯟꯅ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁꯠꯇ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯊꯣꯛꯂꯝꯕꯗꯒꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯊꯣꯛꯂꯛꯂꯤ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯀꯦꯁ 9 ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯖꯤꯇꯤꯚ ꯀꯦꯁ 10 ꯁꯨꯈ꯭ꯔꯦ ꯑꯗꯨꯝꯑꯣꯏꯅꯃꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒꯤ ꯃꯍꯩꯔꯣꯏ ꯑꯗꯨ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯗꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯑꯃ ꯍꯟꯊꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯁꯦꯝꯄꯜ 13 ꯇꯦꯁ ꯇꯧꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁꯠꯇ ꯃꯤꯑꯣꯏ 10 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡꯗ ꯃꯤꯑꯣꯏ ꯑꯃꯃꯝ ꯇꯦꯁ ꯇꯧꯕꯗ ꯂꯣꯏꯅꯃꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ ꯏꯝꯐꯥꯜ ꯏꯁꯠꯇ ꯃꯤꯑꯣꯏ 4 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯈꯤꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯇꯦꯟꯗꯔꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ